ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤ ꯂꯩꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯅꯥꯍꯣꯡꯕ ꯀꯧꯕ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯣꯡꯕ ꯁꯦꯟꯖꯥꯎ ꯄꯥꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯅꯥꯄꯜ ꯌꯥꯝꯅ ꯀꯥꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯃꯄꯥ ꯃꯆꯥꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯇꯣꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯅ, ꯃꯃꯥ, ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯏꯆꯥꯅꯨꯄꯥꯁꯦ ꯅꯪꯁꯨ ꯂꯧꯗꯦ ꯑꯩꯁꯨ ꯂꯧꯗꯦ, ꯀꯝꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯍꯟꯊꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕꯁꯤꯡꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯁꯦ ꯃꯥꯅ ꯁꯨꯛꯂꯧ ꯂꯧꯗꯦꯅꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯤꯜ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯅꯠꯇꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯕ ꯐꯠꯇ ꯄꯨꯝꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯉꯣꯟꯗꯒꯤ ꯇꯥꯗꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯝꯃꯤ꯫ ꯃꯥꯡꯂꯤꯗꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯇꯥꯜꯂꯤꯕ ꯏꯔꯤꯜ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛ ꯇꯧꯈ꯭ꯔꯕꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯃꯤꯍꯨ ꯆꯦꯟꯕ ꯃꯈꯩ ꯇꯥꯜꯂꯤꯕꯅꯦ, ꯃꯤꯍꯨ ꯆꯥꯕ ꯃꯈꯩ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤꯅꯦ ꯃꯤ ꯂꯣꯏꯅꯕꯗ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅ ꯑꯣꯏꯅ ꯍꯥꯏꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅꯤ ꯈꯔ ꯍꯥꯏꯌꯨ, ꯅꯆꯥꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯌꯥ ꯇꯥꯗꯦꯅꯦ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯁꯤꯡꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯌꯨ ꯍꯥꯏꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯆꯥꯟꯅꯖ ꯃꯇꯥꯎ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯊꯣꯏꯕꯨ ꯍꯣꯏꯒꯤ ꯂꯧ ꯂꯤꯡꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯎꯔꯗꯤ ꯃꯊꯕꯥꯛ ꯌꯩꯕꯗꯣ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯌꯨꯝꯗꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯐꯥꯎꯕ ꯁꯤꯠꯍꯟꯗꯕꯤ ꯊꯝꯃꯤ, ꯑꯗꯨꯒ ꯁꯤꯗ ꯂꯧ ꯂꯤꯡꯕ ꯌꯥꯎꯗꯨꯅ ꯇꯧꯔꯤꯁꯦ ꯈꯪꯉꯗꯤꯕ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯣꯏꯒꯗꯧꯗꯨꯗꯤꯕ꯫ ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ꯫ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯕꯗ ꯀꯔꯤꯝꯇ ꯁꯨꯍꯟꯗꯗꯅ ꯈꯔ ꯂꯩꯔꯗꯤ ꯏꯊꯟꯇ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯏꯇꯥꯎ ꯍꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯎꯕꯁꯤꯅꯅꯦ ꯑꯩꯉꯣꯟꯗꯁꯨ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯈꯔ ꯄꯤꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯅꯣꯛꯅꯣꯛꯇꯨꯅ ꯂꯧ ꯀꯟꯅ ꯂꯤꯡꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯅꯤꯗꯨꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯥꯂꯦꯝꯉꯥꯟꯕꯅ ꯂꯧ ꯂꯤꯡꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯑꯥꯗ ꯂꯧ ꯂꯤꯡꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯅꯠꯇ꯭ꯔꯅꯦ? ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯃꯃꯥ ꯃꯄꯥꯅ ꯈꯪꯂꯕꯗꯤ ꯁꯥ ꯂꯥꯟ ꯇꯥꯕ ꯇꯥꯔꯦꯅꯦ ꯃꯁꯦ꯫ ꯃꯌꯨꯝꯗꯅ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯊꯥꯡꯍꯟꯕ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯂꯧ ꯂꯤꯡꯕꯒ ꯌꯥꯎꯗꯅꯒ ꯂꯩꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥꯗꯨ ꯉꯥꯡꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯋꯥꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ, ꯏꯇꯥꯎ ꯋꯥꯔꯕꯣ? ꯋꯥꯔꯗꯤ ꯄꯣꯊꯥꯒꯦꯁꯨ ꯄꯣꯊꯥꯔꯣ, ꯑꯁꯤ ꯃꯇꯦꯛꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯌꯥꯅꯤꯗꯦ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯒꯦ, ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯁꯤꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯇꯦꯛ ꯈꯔ ꯋꯥꯠꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯁꯅꯥ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯥꯅ ꯂꯧ ꯂꯤꯡꯕ ꯌꯥꯎꯍꯧꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯁꯅꯥ, ꯅꯪꯅ ꯎꯔꯛꯂꯤꯕꯗꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤꯀꯣ? ꯃꯥꯅꯦꯃꯤ ꯏꯅꯝꯃ, ꯑꯩꯅꯦ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤꯀꯣ꯫ ꯐꯩ, ꯃꯥ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯣꯕ꯫ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯐꯥꯎꯕ ꯊꯥꯡꯍꯟꯗ꯭ꯔꯤ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯈꯤꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯇꯟꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯤ ꯊꯥꯁꯅꯥꯅ ꯆꯠꯈꯤꯕꯗꯨ ꯊꯣꯏꯅ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯆꯥꯅꯨꯄꯥꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯃꯣꯜꯂꯤ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯌꯨꯝꯗꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯐꯥꯎꯕ ꯂꯥꯈꯠꯍꯟꯗꯅ ꯅꯄꯥꯒꯩꯒꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕ, ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯂꯧ ꯂꯤꯡꯕ ꯌꯥꯎꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯣ? ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯇꯥꯎ ꯊꯣꯏꯕꯣꯏꯒꯤ ꯈꯨꯂꯪ ꯅꯦꯛꯄꯒꯤ ꯁꯦꯜ ꯂꯩꯇꯕ, ꯑꯗꯨꯗꯅꯦ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯅꯦ, ꯀꯩ ꯀꯥꯏꯔꯒꯦ ꯏꯃꯥ?
Asi haiduna malemnganba thausadana magi kada sangkirami. Sanahongbagi nupidi masanupagi wadu tabada sauna masanupagi matung tawduna bahayduna ngangangduna inarami. Ima hingminaradi angaw nga mateng pangnabasibu kay kayke. Pabana khoini mong matawse ayam hainadiko. Asi haiduna malemnganba magi kagi thongdu lonsinkirami. Sanahongbagi nupido masanupana kagi thong lonsinkibaduda upay leita thongjiladu lepnaga ngangduna leirami. Hey, khangdi matungdadi aina yawba yaroi haribasini ko. Sanahongbasu magi nupina nganglibadu mayek sengna khangdramaksu lorakpagi kharadudi mayek sengna tarami. Mama, kari tobu yarogene? Puna sanupasi migi lawlingba yawri ye adugi nganglamlibani. Madi kari tobagi migi lawlingbu yawriba. Magi kari watana ha. Aikoina magi damal kari suwalan manate. Ho thoi buhoigi kulang neknanabane se leite haidana yaruribani. Hey, ipa masa, ipabu wayamna nganghanganuko. Asi haiduna sanahongba sauna thokirami. Malemnganbasu mapabungi mihu khangladuna thoi buhoida wa haiba sakhiba tare khanduna kagi thongdu phatlangna hangnaga thoraklami. Ima pabusi dakham mi thoi buhoida mo wa haiba salam toktari. Chaning sanu kaino adu oirapadi matung amuk hanna hauraklaroi kaino na koina dai naw khalisibo miduna haurakpasnate ai namduna yawrabani. Asi haiduna malemnganbadu mapalomda kana senthoraklami aduga mapabungna sakribadu tanarami. Sanahongbagi nupidi masanupana tawribadu thausadana yengduna dumak lehaurami. Asomdana sanahongbadu sauna thoibuhoigi sumangdi leplami. Malemnganbasu mapabungbu phunakana khamjinjanabu hotnarami adubu masanupana haribadu mapabungna tabiramde. Sanahongbana hai thoiba mapana ungda tholo. Thoibasu sanahongbana kaubdu tarduna mapanda thoraklami. Kura kai takpigadaba yani mangol sumda hekta kakhatpiro pida thajage. Ibunga thaugalon bi bardi onthokna phajakreda ai noigi sida phamba lakpa natteni ha. Malemnganbana paban hairingbudo yumda nasada haibiyo adubu migi laga itawdadi akanwa wa haibino. Sanahongba masanupagi wadu tabada sauna mamitu paina masanupadi yenglaklami. Malemnganbasu mapana sauna yenglakpaduda tumina laikirami. Mapa masagi matawduda thoibadi ingangaklami. Khura kari tawba yawrabage? Kari tawba haibubu yumdadi ising punnama phawba thangdaba isase noigida lawlingba yawi masidabu aina tumina laithokadro. Thoiba sanahongbana hairakli wadu khitada ikaiba haibadu oirami aduna mamaidu isap mo nganglami. Malemnganbana matawda ikairi khangbana mapabungi furit phizir yalaga mayumda sasi haiduna ingit tawrami. Thoiba matungdadi aibo sumna wa hayanganu. Hoi khura nakhoyi khulang neknanaba se leite haina tai adubu se leite haidana isabu khulang suba yahonbagi mahutta aigida se lokbu lakpa yaganiko adubu isadi asiguma suba yabanate se paisilo. Asi haiduna sanahongba puri khawdagi sel khara loktoklaga thoibada pirami. Thoiba sanahongbagi thawong thawda duda yamna sauningbana loirami adubu migi ina kaira khunbadugi masadu lawyaw halubagi maralni haina khalami. Khura aduna tawbino aikhoi leite laire adubu midagi niragadi sade selto pibiramgano. Farene dubu oirabadi ai thabak phaba saba yumdhansi. Asi haiduna sanahongbadu sauna thokirami. Malemnganbasu matawda nungaitami yenglamlaga adumak thokirami. Numit adudagi hauna malemnganbasu thoibaga lapnaba haibadu oirami. Thoibanasu masamatomta lairabani khanna malemnganbagi manakta changba ngamlamde. Malemnganbasu adu mangai mapabungi thawng aduna matawgi mamangda lepa ikairami. Asumna matam khra haukhre malemnganbadu hanagumna chathok khotoktana kaya tawramde. Magi kadagi hindoktana asumak leirami. Imagi bungo nangbu kadada sum leisinok sarukpudi khara chathok khotok tawbasi yadro. Kadaidu satorige nakhoidi aibu mi atopaga punbaso yam saudaine. Aikhoina nangbu karamba kanda mi punba yadena haikrabage. Mi punba matamda yengaga pulu haibanine
Asi haiduna sanahongbagi nupina masanupada ngangbा leplamde adubu malem nganbadi mamana nganglibadu tabagi mahutta phaisup adu makok yau phawbu singkatlaga tumsilami sanahongbagi nupidu mana nganglibadu madugi pakum amata piraktabaduda masanupagi kada sanglaklami matamduda masanupana makok yau phawba phaisupna kupsilaga tumlibadu thengnarami aina nganglibasiya utonga hobada ngangbu chap mandani tawrise humang ngakta kang tarine asi haiduna sanahongbagi nupina masanupana makok yau na kupsili phaisup adu haidoklami aduga masu magi kadagi thokirami mathangi numita malem nganbagi mama ama arapa khulda khulhongnu lekhibadu makhoida laklami sanahongbagi nupina taso thazadana kadomdagi no taroklibasibo ꯑꯩꯈꯣꯏꯅ ꯈꯨꯜꯍꯣꯡꯈꯤꯕꯗꯒꯤ ꯅꯈꯣꯏ ꯑꯩꯈꯣꯏꯒꯁꯤ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯊꯪꯒꯤ ꯊꯥꯗ ꯅꯃꯥꯛ ꯅꯨꯄꯥ ꯑꯍꯜꯗꯨꯒꯤ ꯂꯨꯍꯣꯡꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯁꯦꯕꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕꯅꯤ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏ ꯑꯆꯧꯕꯗꯣ ꯎꯈꯤꯗꯕ ꯃꯇꯝꯅ ꯏꯌꯥꯗꯣ ꯅꯨꯄꯤ ꯊꯤꯗꯧꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯏꯃꯨꯡꯗꯒꯤ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯅ ꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯃꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯂꯦꯗꯅ ꯃꯥꯅꯤ ꯇꯥꯆꯧ ꯄꯥꯈꯪꯗꯤ ꯐꯥꯔꯦꯕꯨ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯎ ꯌꯥꯗꯦ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯥꯗ ꯑꯩꯈꯣꯏꯒꯤꯗ ꯃꯕꯥꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯅꯕ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯁꯤꯅꯦ ꯍꯥ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯤ ꯀꯌꯥ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯕꯨꯡꯅ ꯍꯦꯛ ꯍꯥꯏꯕꯗꯨꯗ ꯍꯤꯛꯇꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯇꯥꯆꯧ ꯃꯗꯨꯒꯤ ꯋꯥꯗꯨꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯈꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯦꯔꯥ ꯑꯁꯤꯗꯕꯨ ꯀꯔꯤ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯑꯩꯒꯤꯗ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯃꯥꯒꯤꯗꯤ ꯌꯨꯝꯅꯤꯅꯦ ꯃꯥꯂꯦꯝꯉꯥꯟꯕ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯥꯃꯥ ꯑꯩꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦꯗ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯗ ꯆꯠꯈ꯭ꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯃꯥꯃꯅ ꯅꯝꯗꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯛ ꯉꯥꯡꯕꯤꯕ ꯇꯥꯔꯦ ꯈꯟꯗꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯁꯅꯥꯍꯣꯡꯕꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯂꯩꯕ ꯎꯔꯝꯗꯦ ꯍꯥꯏ ꯃꯃꯥ ꯑꯉꯥꯡꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯦ ꯀꯔꯤꯒꯤ ꯕꯥꯏꯅꯗꯤ ꯏꯆꯥꯅꯨꯄꯥꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯤꯕ ꯍꯣ ꯃꯊꯪ ꯊꯥꯗ ꯑꯩꯈꯣꯏ ꯑꯆꯧꯕꯗꯣ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯌꯥꯎꯅꯕꯅꯦꯗꯅ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯪꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗꯗꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯦ ꯑꯇꯣꯞꯄꯒꯤꯁꯨ ꯅꯠꯇꯕꯗꯨꯕꯨ ꯌꯧꯖꯁꯅꯨ ꯌꯧꯖꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯗꯨ ꯊꯧꯁꯥꯗꯅ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯗꯨꯝꯅ ꯏꯂꯥꯏ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯃꯥꯃꯒ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯥꯃꯥ ꯅꯣꯏ ꯈꯨꯟꯁꯤꯕꯨ ꯌꯧꯗꯨꯛ ꯌꯥꯝ ꯋꯥꯠꯂꯤꯒꯦ ꯏꯕꯨꯡꯉꯣ ꯌꯥꯝꯗ꯭ꯔꯦ ꯃꯥꯡꯗꯣꯔꯤꯕ ꯆꯤꯡꯒꯣꯟ ꯑꯁꯤ ꯂꯥꯟꯊꯣꯛꯄꯒ ꯌꯧꯔꯦ ꯑꯗꯒꯤ ꯆꯤꯡꯒꯣꯟꯁꯦ ꯑꯃꯨꯛ ꯂꯥꯟꯈꯤꯗꯣꯔꯤꯕ ꯃꯥꯃꯥ ꯅꯈꯣꯏꯒꯤꯁꯤꯕꯨ ꯁꯟ ꯀꯥꯡꯄꯣꯠꯀ ꯑꯝꯇ ꯂꯩꯅꯗꯕ꯭ꯔꯣ ꯌꯥꯝꯅꯕꯨꯗꯤ ꯂꯩꯅꯩꯗ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯃꯇꯦꯛꯁꯦ ꯂꯥꯟꯊꯣꯛꯄꯗꯒꯤꯗꯤ ꯈꯣꯡꯂꯝꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ ꯁꯟ ꯀꯥꯡꯄꯣꯠ ꯆꯪꯕꯗꯣ ꯌꯥꯗ꯭ꯔꯦꯅꯦ ꯑꯗꯨꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯐꯤꯕꯝ ꯁꯣꯛꯄꯗꯨꯒꯤ ꯃꯇꯥꯡꯗ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯃꯥ ꯂꯝꯕꯤ ꯊꯣꯡꯁꯨ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗ ꯍꯥꯏꯊꯔꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯥꯂꯦꯝꯉꯥꯟꯕ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯁꯨ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯅꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯁꯨ ꯑꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯛꯄ꯭ꯔꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯌꯧꯔꯛꯂꯝꯃꯤ ꯑꯁꯤꯗꯒꯤꯗꯤ ꯄꯪꯁꯥꯡ ꯁꯥꯡꯅ ꯆꯪꯂꯔꯣꯏꯗ ꯃꯥꯂꯦꯝꯉꯥꯟꯕ ꯃꯥꯒꯤ ꯃꯥꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯃꯥ ꯀꯅꯥꯅꯣ ꯃꯥꯗꯤ ꯑꯄꯣꯝꯕꯤ ꯏꯃꯥꯛ ꯅꯨꯄꯥꯅꯤ ꯏꯆꯟ ꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯃꯥꯃꯥ ꯅꯈꯣꯏꯒꯤ ꯅꯃꯥꯛ ꯅꯨꯄꯥꯁꯦ ꯇꯥꯇꯣꯟ ꯈꯣꯏꯃꯨꯗꯧꯅ ꯇꯧꯕ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯣꯝꯕꯤꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ
ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯥꯃꯥ, ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯗꯨꯅ ꯑꯩꯕꯨ ꯈꯣꯏꯃꯨꯗꯧ ꯇꯧꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯕꯨ ꯀꯩ ꯍꯥꯏꯅꯣ? ꯍꯦꯔꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯕꯥꯏ ꯑꯇꯣꯝꯕꯗꯣ ꯃꯉꯥꯎ ꯈꯔ ꯊꯤ, ꯑꯗꯨꯅ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯑꯔꯨ ꯑꯄꯥꯟ ꯎꯕ ꯌꯥꯗꯦ꯫ ꯃꯥꯗꯤ ꯃꯤꯒꯤ ꯄꯣꯠ ꯑꯔꯨ ꯑꯄꯥꯟ ꯃꯌꯥꯝꯗꯨꯗꯤ ꯎꯔꯒ ꯀꯩꯗꯧꯏꯕ ꯃꯥꯃꯥ? ꯍꯦꯔꯥ ꯏꯕꯣ, ꯅꯪꯁꯤꯁꯨ ꯂꯥꯏꯃ ꯈꯪꯃꯟꯗꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯣꯠ ꯆꯩꯗꯣ ꯍꯦꯛ ꯎꯕꯒ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯂꯒꯅꯦ ꯍꯦꯛꯇ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯊꯕꯛꯅꯤ꯫ ꯃꯥꯂꯦꯝꯉꯥꯟꯕ ꯃꯥꯒꯤ ꯃꯥꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯂꯝꯃꯤ꯫ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯋꯥꯈꯜ ꯀꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯄꯨꯔꯥ ꯇꯩꯌꯣꯟꯅꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯀꯨ ꯃꯃꯥꯡ ꯋꯥꯔꯤ ꯁꯥꯟꯅꯗꯨ ꯂꯥꯛꯄꯅ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯥꯃ ꯍꯣꯏꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕꯗꯨ ꯃꯌꯨꯝ ꯃꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯥꯕꯥ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ, ꯅꯁꯦ ꯅꯨꯄꯥ ꯃꯥꯂꯦꯝꯉꯥꯟꯕꯅꯤꯅꯦ꯫ ꯏꯕꯨꯡꯉꯣ, ꯑꯁꯤ ꯅꯕꯥꯏ ꯑꯆꯧꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯅꯦꯕ? ꯃꯥꯗꯤ ꯄꯥꯈꯪ ꯐꯥꯔꯝꯃꯦꯅꯦ, ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯅ ꯎꯅꯈꯤꯗꯕꯁꯦ꯫ ꯍꯣꯏ ꯚꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯦꯟ ꯃꯕꯥꯏꯗꯨ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯕ, ꯑꯉꯥꯡꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯣꯛꯍꯜꯂꯒ ꯉꯥꯏꯍꯥꯛ ꯍꯦꯛ ꯄꯣꯊꯥꯍꯜꯂꯨ꯫ ꯅꯪꯕꯨ ꯋꯥꯕ꯭ꯔꯅꯦ? ꯋꯥꯗꯦꯗ ꯚꯥꯏ꯫ ꯃꯥꯂꯦꯝꯉꯥꯟꯕ ꯃꯆꯤꯟꯗ ꯋꯥꯗꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯋꯥꯕꯅꯗꯤ ꯐꯦ ꯂꯥꯎꯔꯕꯅꯤ꯫ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯒ ꯋꯥꯏ ꯍꯥꯏꯕꯗꯨ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯅꯦꯕꯣ, ꯅꯍꯥꯟꯅꯕꯨ ꯋꯥꯕ ꯍꯧꯅꯗꯦꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯕꯥꯏꯒ ꯌꯨꯝ ꯀꯩ ꯂꯣꯏꯁꯤꯜꯂꯤꯁꯤꯗꯨꯝ ꯌꯥꯎꯁꯤꯜꯂꯥꯎꯁꯤ꯫ ꯍꯣꯏ ꯚꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯆꯧꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯈꯣꯏꯃꯨꯗꯨ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ, ꯍꯩ ꯅꯪꯉꯥꯏꯈꯣ꯫ ꯇꯥꯆꯧ, ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩꯅꯣ ꯅꯪꯅ ꯌꯦꯞꯂꯒ ꯄꯨꯁꯤꯜꯂꯤꯕꯗꯣ? ꯑꯩꯕꯨ ꯀꯩ ꯌꯦꯞꯄꯒꯦ? ꯀꯩꯁꯨ ꯌꯦꯞꯇꯦꯗ꯫ ꯀꯩꯁꯨ ꯌꯦꯞꯇꯦ ꯀꯥꯏꯅ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯈꯣꯏꯃꯨꯅ ꯐꯨꯔꯤꯠ ꯃꯅꯨꯡꯗ ꯌꯦꯞꯂꯤꯕ ꯐꯅꯦꯛꯇꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯤ ꯀꯔꯤꯅꯣ? ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯗꯒꯤ ꯂꯥꯛꯂꯛꯏꯅꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯄꯣꯝꯕꯤ ꯍꯣꯏꯒꯤ ꯀꯣꯟꯗꯩ ꯀꯛꯂꯛꯄꯅꯤ꯫ ꯃꯥꯗꯤ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯍꯨꯔꯥꯟꯕꯅꯦꯅ ꯊꯤꯅ ꯊꯤꯅ ꯆꯩꯕꯗꯨꯗ ꯑꯩꯁꯨ ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯗ ꯐꯅꯦꯛꯁꯤꯃ ꯀꯛꯂꯒ ꯄꯨꯔꯛꯄ꯫ ꯑꯆꯧꯕ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯈꯪꯍꯧꯗꯅ ꯃꯅꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯇꯥꯆꯧ, ꯅꯪꯕꯨ ꯃꯤꯔꯣ? ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯑꯍꯜ ꯑꯗꯨꯒ ꯇꯔꯛ ꯇꯔꯛꯈꯛ ꯂꯩꯖꯕ ꯂꯩꯁꯥꯕꯤꯗꯨꯅ ꯋꯥꯅ ꯍꯣꯠꯅꯔꯤꯕꯗꯨꯗ ꯅꯪꯅ ꯁꯤꯒꯨꯝꯕ ꯊꯕꯛ? ꯅꯪ ꯉꯁꯤꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯤꯀꯣ? ꯐꯅꯦꯛꯁꯦ ꯄꯣꯝꯕꯤ ꯍꯣꯏꯗ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯑꯁꯨ꯫ ꯇꯥꯆꯧ, ꯑꯩ ꯃꯗꯨꯃꯗꯤ ꯉꯝꯃꯣꯏ, ꯏꯀꯥꯏꯖꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯎꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯃꯤꯍꯨꯟ ꯀꯥꯡꯂꯕ ꯑꯆꯧꯕꯗꯨ ꯃꯅꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯆꯧꯕꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ꯫ ꯃꯁꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝꯉꯥꯟꯕꯅꯤ, ꯃꯥꯒ ꯆꯠꯃꯤꯟꯅꯔꯒ ꯌꯥꯝ ꯊꯨꯅ ꯄꯤꯊꯣꯛꯑꯁꯨ꯫ ꯍꯣꯏ, ꯂꯥꯛꯑꯣ ꯃꯥꯂꯦꯝꯉꯥꯟꯕ, ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯃꯀꯣꯛ ꯍꯣꯟꯅ ꯍꯣꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯈꯣꯏꯃꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯅꯗꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯥꯏ, ꯀꯔꯤꯒꯤꯅꯣ ꯏꯕꯥꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯎꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯣ? ꯈꯪꯗꯦꯗ ꯏꯕꯣ, ꯑꯩꯒꯤ ꯈꯨꯠꯁꯤꯒ ꯃꯤꯠꯁꯤꯒꯅꯦ ꯃꯤꯒꯤ ꯃꯄꯣꯠ ꯍꯦꯛ ꯎꯕꯒ ꯍꯨꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯤꯅꯅꯦ ꯑꯩ ꯏꯁꯥꯁꯤꯅ ꯐꯅ ꯐꯠꯇꯦ ꯈꯪꯉꯁꯨ ꯃꯗꯣ ꯊꯥꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ꯫ ꯑꯗꯣ ꯏꯕꯥꯏ, ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯣꯏꯅ ꯉꯁꯥꯏ ꯍꯥꯏꯅꯕ ꯄꯣꯝꯕꯤ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤꯗꯣ ꯌꯥꯝ ꯁꯥꯊꯤꯔꯝꯗꯧ ꯃꯥꯜꯂꯤꯕꯣ꯫ ꯈꯣꯏꯃꯨ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯕꯤꯗ ꯅꯣꯛꯄ ꯈꯛꯇꯃꯛ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯕꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ, ꯃꯁꯤꯡ ꯈꯔ ꯀꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯅꯤ ꯁꯥꯊꯤꯗꯕꯅꯤꯗ꯫ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯃꯥ ꯈꯪꯉꯤꯕ? ꯉꯁꯥꯏ ꯃꯥꯃꯒ ꯂꯝꯕꯤꯗ ꯊꯦꯡꯅꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯃꯉꯣꯟꯗ ꯄꯣꯝꯕꯤꯅ ꯍꯥꯏꯔꯝꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯏꯃꯨꯅ ꯃꯥꯅ ꯄꯣꯝꯕꯤ ꯍꯣꯏꯗꯒꯤ ꯍꯨꯔꯥꯟꯕ ꯄꯣꯠ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅ ꯋꯥꯗꯦ ꯍꯥꯏꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯣꯝꯕꯤ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯗꯨ ꯆꯠꯂꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯂꯝꯃꯤ꯫
ꯀꯩꯗꯧꯔꯦ ꯚꯥꯏ ꯀꯣꯟꯊꯣꯡꯁꯦ ꯄꯣꯝꯕꯤ ꯍꯣꯏꯒꯤꯅꯤ ꯑꯗꯨꯗꯤ ꯆꯪꯂꯁꯤꯅ ꯑꯩꯁ ꯕꯣ ꯆꯪꯂꯨꯔꯒ ꯀꯔꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯤꯅꯤ ꯑꯩ ꯁꯤꯗ ꯂꯩꯔꯝꯒꯦ ꯅꯪ ꯐꯅꯦꯛꯁꯦ ꯄꯣꯝꯕꯤꯗ ꯄꯤꯔꯝꯃꯨꯁꯨ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯗ ꯅꯝꯗꯅ ꯐꯅꯦꯛꯇꯨ ꯄꯤꯁꯤꯜꯂꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯐꯅꯦꯛꯇꯨ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯣꯝꯕꯤꯗꯨ ꯌꯣꯡꯈꯝꯗꯒꯤ ꯐꯅꯦꯛ ꯀꯛꯈꯤꯕꯗꯨꯗ ꯁꯥꯎꯅ ꯈꯣꯏꯃꯨꯕꯨ ꯆꯩꯔꯒ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯀꯩꯅꯣꯝꯇ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯥꯒꯤ ꯌꯣꯡꯈꯝꯗꯒꯤ ꯀꯛꯈꯤꯕ ꯐꯅꯦꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯑꯐꯕꯇ ꯀꯔꯤꯁꯨ ꯈꯟꯊꯔꯝꯗꯦ ꯑꯁꯤꯗꯤ ꯑꯩꯒꯤ ꯌꯣꯡꯈꯝꯗ ꯇꯤꯡꯂꯒ ꯂꯩꯍꯧꯕ ꯐꯅꯦꯛꯇꯨꯅꯤꯅꯦ ꯍꯦ ꯐꯅꯦꯛꯁꯦ ꯅꯪꯅ ꯀꯛꯂꯒ ꯄꯨꯔꯤꯔꯥ ꯍꯥ ꯅꯪꯁꯨ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯣ ꯆꯨꯝꯃꯤꯅꯦꯁꯦ ꯅꯠꯇꯦ ꯑꯩꯅ ꯑꯩꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ ꯍꯨꯔꯥꯟꯕ ꯅꯪꯒꯤ ꯋꯥꯗꯣ ꯑꯩꯅ ꯇꯥꯅꯤꯡꯂꯝꯒꯅꯤꯅ ꯈꯟꯕ꯭ꯔꯣ ꯍꯥ ꯈꯪꯂꯤꯕ ꯅꯪ ꯈꯨꯠ ꯂꯩꯀꯥꯏ ꯇꯥꯛꯀꯦꯕ ꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤꯗꯨ ꯃꯥꯂꯦꯝꯉꯥꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯤꯗ ꯁꯥꯎꯅ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯂꯝꯃꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯩꯕ ꯈꯣꯏꯃꯨꯁꯨ ꯄꯣꯝꯕꯤꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯄꯣꯝꯕꯤ ꯐꯅꯦꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯑꯩꯒꯤ ꯁꯦꯟꯁꯤꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤ ꯀꯟꯈꯠꯄꯤꯒ ꯇꯧꯔꯗꯅ ꯇꯥꯈꯣꯏꯃꯣ ꯅꯪꯁꯨ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤ ꯄꯣꯝꯕꯤ ꯐꯅꯦꯛꯇꯣ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯊꯤꯟꯗꯣꯛꯁꯨ ꯍꯥꯏꯕꯒꯤ ꯂꯥꯛꯄꯅꯤ ꯑꯩꯅ ꯆꯪꯕ ꯇꯟꯗꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯨꯁꯣꯅ ꯑꯩꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯅꯪ ꯁꯥꯎꯔꯅꯨ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯄꯣꯝꯕꯤ ꯈꯣꯏꯃꯨꯅ ꯑꯗꯨꯝꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗ ꯇꯞꯅ ꯌꯦꯡꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯇꯥꯇꯨ ꯇꯥꯇꯨ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯐꯔꯦ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯆꯦ ꯅꯨꯄꯥꯁꯤ ꯈꯜꯂꯒ ꯑꯩ ꯊꯥꯗꯣꯛꯄꯤꯔꯒꯦ ꯑꯗꯨꯒ ꯇꯥꯈꯣꯏꯃꯣ ꯃꯇꯨꯡꯗ ꯑꯁꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯀꯔꯥꯏ ꯐꯅꯦꯛꯇꯨ ꯄꯤꯔꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯒꯤ ꯐꯅꯦꯛꯇꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯂꯝꯃꯤ ꯍꯣꯏ ꯉꯁꯤꯗꯒꯤ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯎ ꯃꯥꯂꯦꯝꯉꯥꯟꯕ ꯍꯜꯂꯁꯤ ꯍꯣꯏ ꯚꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯣꯝꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯍꯣꯏ ꯃꯥ ꯑꯩꯗꯤ ꯃꯤꯒꯤ ꯀꯩꯁꯨ ꯈꯪꯖꯗꯕ ꯄꯥꯈꯪꯁꯤꯗ ꯌꯥꯝ ꯊꯤꯅꯁꯨ ꯆꯩꯕꯤꯔꯨꯔꯦ ꯍꯧꯖꯤꯛꯇꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯃꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯕꯣꯛ ꯊꯣꯛꯂꯛꯇꯨꯅ ꯃꯁꯨꯅ ꯇꯧꯔꯤꯕꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ 이수 ꯇꯣꯝꯕꯤ야 ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯑꯕꯣ ꯑꯩꯗꯤ ꯉꯁꯤꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤ ꯃꯕꯣꯛꯇ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯃꯥꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯈꯤꯕꯗꯨ ꯇꯝꯂꯝꯃꯤ ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯤꯒꯤ ꯃꯆꯥꯗꯨꯅ ꯅꯪꯕꯨ ꯀꯔꯤꯅꯦꯅ ꯈꯜꯂꯝꯅꯤ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯐꯖꯅ ꯁꯦꯡꯗꯣꯛꯎꯀꯣ ꯍꯣꯏ ꯑꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯝꯕꯤꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯨꯒꯤ ꯃꯇꯧꯗꯨꯗ ꯃꯕꯣꯛꯇꯨꯁꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄꯣꯝꯕꯤꯅ ꯃꯥꯂꯦꯝꯉꯥꯟꯕꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯄꯣꯝꯕꯤꯕꯨ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯦꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯣꯝꯕꯤꯒ ꯇꯕꯥꯕꯤꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯈꯣꯏꯃꯨꯒ ꯂꯥꯞꯇꯛꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤꯅ ꯃꯥꯂꯦꯝꯉꯥꯟꯕꯕꯨ ꯀꯧꯔꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯄꯣꯝꯕꯤ ꯎꯕꯗ ꯍꯨꯠ ꯊꯥꯗꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ ꯄꯣꯝꯕꯤꯅ ꯀꯩꯒꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩ ꯑꯣꯏꯔꯒ ꯂꯩ ꯂꯩꯗꯅ ꯑꯗꯨꯝ ꯆꯦꯜꯂꯤꯁꯤꯕꯣ ꯇꯕꯥꯕꯤꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯃꯥ ꯎꯕꯒ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯃꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃ ꯈꯪꯗꯗꯅ ꯈꯔ ꯊꯤꯅ ꯆꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯃꯋꯣꯟ ꯈꯜꯂꯨꯔꯦ ꯑꯗꯨꯒꯤ ꯑꯣꯏꯗꯤ ꯑꯩ ꯈꯣꯏꯃꯨꯗ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯗꯨ ꯄꯣꯝꯕꯤꯅ ꯈꯥꯝꯕ ꯅꯪꯗ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯇꯕꯥꯕꯤꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯕꯥꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯝꯕꯤꯗ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯣꯏꯃꯨꯅ ꯅꯈꯣꯏꯒꯤ ꯅꯆꯦ ꯅꯨꯄꯥꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯇꯥꯒꯤ ꯋꯥꯐꯝꯁꯦ ꯈꯔ ꯍꯧꯗꯣꯛꯄꯤꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤ ꯍꯥꯏꯗꯣ ꯇꯥꯕ ꯇꯥꯔꯦ ꯃꯥꯅ ꯅꯨꯃꯤꯠꯇꯨꯗ ꯏꯆꯦ ꯅꯨꯄꯥꯗ ꯍꯥꯏꯕ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯀꯩꯝꯇ ꯍꯥꯏꯗꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯈꯜꯂꯒ ꯍꯥꯏꯔꯒꯦ ꯈꯣꯏꯃꯨꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯇꯕꯥꯕꯤꯅ ꯆꯠꯈꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯝꯃꯤ
asumna numit adudagi khoimuga tababiga na silaga malem nganbaga pombigadu singdoknabadagi yamna naksinaba haibadu oirami matamna sumhaukibana asobagi luhongbadussu numit marini mangani da ngairami aduna malem nganbagi mama pasu luhongba yawnaba haiduna laklaga leirami luhongbadusu naksilakpana malem nganbasu tabak yamna chilami aduna pombiga kaya toina unaramde mayam sangdana sobagi luhongbadu asoyangam yawdana pangthoklami Maduloibaga sana hongbana masanupabu yum dhalasi hairami baba mafamse leibiyam nungai aduna ai matam kita leikigi ibunga nang leitabada nang pabaga igase tumpham chapam khangdene aduna luhongbasisu loirabanina yum dhalasi malem nganbagi mama dun haire ibema matam khara leigisu leijasano mabaya tombanasu masakhrabadi amung matomta Kunu kharang khongbadonane lehorani tawrisi magi mamanasu asumna hajilakpaduda malem nganbagi mapaga mamagana kana takpasu ngamlamde aduna upai leita matam kharadi lehoro hairami malem nganba mamaga mapagasu mayum dhantrabada mabai khoimuga loinana pombi hoigi imungi mateng kaya ma pangbirami pombina ta khoimuse aidi asumna wakal tarakane habase nongmada khalujabani adubu makoigi masenu pasinane wakak yam thuna tahale tawrisi khoimuna ibema pombe aise nangna aigi maramgi isinupada tina seba numit adudagi migi mapon masaisa amukana hukhra ro ena khankrabni aidi numitta saubagi khandhaudadana ngangkibani ta khoimide husik phawba madugi malom laribo oire malem nganbana yariba tobana khoinibo saudaboina saudri noyeni sidiba huyodong chapmanai unaba yadi hekta siknei malem nganbagi wadu tabada pombi amadi khoimu makhoi animak mangonda sauni yenglaklami tasengna hairibada malem nganba pombiga asum naksina loinabadagi apam nungsi phawraklabani adubu pombigi khara sauganba mataw aduda wa haibadi ngamlamde aduga amu khoimuga koinadana loina matawduda khamanbasu phawrami aduga pombisu adumangai malem nganbaga asum loinabadagi masu apam nungsi phawrami adubu malem nganbane ingit amada piraktabaduna masu chamamnaba poklibani aduga maraksida khoimuna pombigi mata tababibu kana lumlibani malem nganbana kari mi yengno nakhoini yengiduba khoimuna mi yengalai pombi tababidu ongta goro ngasidi ai maga wasap sabimne ngangnara dawni mane bu phagi dongna them thambase ai bamtre hoi hoi ai kaurugi Ase haiduna pombidu tababi kauba senkirami asumna tababiga khoimuga pakhang lesa oibagi mari leinabadagi tapna tapna pombiga malem nganbagasu thamoi thamoigi oiba wapungdoknaduna mari leinaba huraklami adubu tanjaduda malem nganbagi mamaga mapaganadi mabu yumda laknaba kana pauthang piraklami adubu malem nganbana maphamdu thadokna satpa pamlamde aduna matam khra leiraga lake haiduna amuk khumlami khoimuna isyat handakti mamagi inigado yam saumale nangbu yumda law yadradi namdana pharakpuni haina paw hairei kishu tawroi ba ikoi maga pabagadi adumna dum tawje leiramni asi haiduna makoi anidu wari sanari ngeida angang macha masilaktuna pombigi mabuk leitre haina paw tamlami madu tabada malem nganbasu phuhogatuna pombi hoida senkhirami mahangna pombi hoigi sumang yarokku matamda pombidu mawagi thaw yaudra masadu konduna mabokpu kauduna kaplaga leirami abok nang chatkino abok nasubu kanada sinaramlaga abok chalibano ai abok yaudini hingmagam loya abok nang chatkino abok tababina pubi sito abok se wari haina botarabani abok mayam sangdana bathaw magamse pangthoknadaba tawrasi asi haiduna tababina pombibu mabokpu konduna leiribadu setoklami malem nganba laptakna pombina kaplibadu nungaitana yengduna leirami asum tawna khulgi miyam sangduna pombigi mabok adugi aroiba mathaw mangam pangthoklami madu loirabada tilamli mayam adusu tapna tapna mayumda hankhirami kaina thangda tababi matomta ngairami matamduda malem nganba tapna
ꯄꯣꯝꯕꯤ ꯑꯃꯗꯤ ꯇꯕꯥꯕꯤ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯅ ꯇꯕꯥꯕꯤ, ꯅꯪꯅ ꯉꯁꯤꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯄꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯑꯩ ꯃꯥꯕꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ꯫ ꯄꯣꯝꯕꯤꯅ ꯃꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ? ꯉꯁꯤꯗ ꯑꯃꯨꯛ ꯂꯩꯇ꯭ꯔꯒ ꯍꯌꯦꯡ ꯑꯩꯅ ꯆꯦꯟꯕ ꯍꯥꯏꯕꯁꯤꯕꯨ ꯃꯁꯤꯕꯨ ꯐꯖꯕ ꯋꯥꯐꯝꯂ? ꯇꯕꯥꯕꯤꯅ ꯄꯣꯝꯕꯤ, ꯃꯁꯤꯗ ꯐꯖꯕ ꯐꯖꯗꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯈꯥꯏꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ꯫ ꯌꯨꯝ ꯑꯁꯤꯗ ꯅꯇꯣꯝꯇ ꯀꯌꯥꯝ ꯀꯨꯏ ꯂꯩꯕ ꯉꯝꯗꯣꯔꯤꯕꯅꯣ? ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯁꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯣ ꯌꯥꯔꯣꯏ, ꯅꯪꯁꯨ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯕꯥꯕꯤꯅ ꯄꯣꯝꯕꯤꯕꯨ ꯊꯦꯝꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯒ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯝꯕꯤꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯇꯥꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯕꯨ ꯁꯪꯕꯤꯕ ꯉꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯉꯥꯟꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯍꯣꯡꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯗꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯨꯗ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤ ꯃꯇꯧ ꯑꯁꯤꯕꯨ? ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯅꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ? ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯥꯏꯅ? ꯂꯥꯛꯂꯤꯕ ꯐꯤꯕꯝꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯕ ꯊꯕꯛꯅꯣ? ꯏꯕꯦꯝꯃ, ꯅꯪꯁꯨꯅꯦ ꯌꯥꯝ ꯉꯝꯃꯤ꯫ ꯉꯔꯥꯡꯗ ꯅꯕꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯛꯂꯤꯕ ꯅꯪꯁꯤꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯍꯥꯏꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗꯤ ꯆꯩꯗ ꯄꯣꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯊꯤ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯁꯥꯎꯗꯨꯅ ꯃꯃꯥꯕꯨ ꯄꯣꯝꯕꯤꯗ ꯆꯩꯔꯤꯕꯗꯨ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯁꯅꯥꯍꯣꯡꯕꯗꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯁꯨ ꯃꯄꯨꯔꯣꯏꯕꯅ ꯑꯊꯤꯡꯕ ꯄꯤꯔꯤ ꯃꯇꯥꯒꯨꯝ ꯄꯣꯝꯕꯤꯁꯨ ꯆꯩꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯏꯃꯥ, ꯇꯣ ꯌꯥꯔꯦ, ꯅꯃꯧꯁꯦ ꯌꯨꯝꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ, ꯃꯇꯣꯝꯇ ꯍꯨꯟꯗꯣꯛꯂꯒ ꯂꯩꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯁꯤꯗ ꯄꯨꯔꯛꯏꯁꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯅꯨꯄꯤ ꯃꯆꯥꯁꯤ ꯍꯛꯀꯟꯒꯤ ꯃꯃꯥꯏꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯦ ꯃꯁꯦ꯫ ꯁꯅꯥꯍꯣꯡꯕꯅ ꯃꯃꯥ, ꯌꯥꯔꯦ ꯇꯣꯛꯂꯣ, ꯏꯕꯨꯡꯉꯣ ꯏꯃꯧꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯌꯥꯔꯦ꯫ ꯃꯥꯂꯦꯝꯉꯥꯟꯕ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯄꯣꯝꯕꯤꯕꯨ ꯇꯞꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯃꯥ, ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯩ ꯊꯥꯡꯗꯅ ꯇꯧꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯇꯥꯟꯊꯣꯛꯂꯨꯕ ꯌꯥꯔꯤꯕ꯭ꯔꯅꯦ? ꯍꯥ? ꯑꯗꯨꯗꯤ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥꯁꯦ ꯏꯃꯧ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯔꯦ꯫ ꯁꯅꯥꯍꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯤꯡ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯌꯥꯎꯔꯒꯦ? ꯃꯃꯥ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯧꯁꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯅꯥꯍꯣꯡꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯥ ꯂꯩꯇ꯭ꯔ ꯃꯇꯝꯗ ꯃꯃꯧ ꯑꯁꯤꯕꯨ ꯂꯣꯟꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯇꯞꯅ ꯃꯨꯃ ꯅꯣꯛꯂꯝꯃꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯅ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯏꯃꯧꯁꯤꯕꯨ ꯂꯨꯅ ꯇꯧꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯅꯤ ꯏꯆꯥꯅ ꯄꯥꯝꯂꯦꯅ ꯄꯨꯔꯛꯂꯕꯅꯤꯅ ꯏꯃꯧꯅꯤ, ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯤꯆꯤ ꯈꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯅ ꯃꯃꯧ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯂꯩꯔꯒꯅ ꯍꯦꯛ ꯂꯨꯅ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯄꯣꯝꯕꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯌꯥꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯅ ꯐꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯨꯅꯁꯨ ꯄꯣꯝꯕꯤꯗꯨ ꯃꯗꯨ ꯄꯨꯝꯕ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯈꯟꯗꯨꯅ ꯈꯥꯡꯂꯝꯃꯤ, ꯅꯣꯡꯃꯇ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯤꯕꯗꯨ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯣꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯕ ꯇꯥꯔꯒꯦ? ꯃꯣꯏꯇ, ꯉꯁꯤꯗꯤ ꯉꯥꯐꯥꯛ ꯑꯌꯥꯏꯕꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯒ ꯊꯣꯡꯂꯒꯦ꯫ ꯑꯁ, ꯑꯩꯗꯤ ꯇꯤꯟꯕꯨ ꯆꯨꯝꯃꯤ꯫ ꯑꯗꯨ ꯄꯣꯝꯃꯦ, ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒꯁꯦ ꯈꯔꯗꯤ ꯉꯥꯡꯒꯟꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯐꯠꯇꯕ ꯑꯣꯏꯗꯕꯅꯤ꯫ ꯑꯗꯣ ꯃꯣꯏꯅ ꯆꯩꯉꯥꯡ ꯇꯧꯔꯕꯁꯨ ꯅꯪꯗꯤ ꯃꯣꯏꯒ ꯃꯥꯟꯅꯒꯅꯨꯀꯣ꯫ ꯄꯣꯝꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ
ꯇꯥꯔꯛꯀꯗꯧꯒꯤ ꯇꯧꯔꯤꯕ ꯃꯄꯤ ꯑꯗꯨ ꯈꯝꯖꯤꯜꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯃꯛ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯃꯑꯣꯡꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯂꯨꯝꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯄꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯇꯝꯕ꯭ꯔꯥ ꯇꯝꯗꯕ꯭ꯔꯥ ꯈꯪꯗꯣꯛꯅꯕꯅꯤ꯫ ꯄꯥꯎ ꯇꯝꯗꯦ ꯈꯪꯂꯕꯗ ꯃꯆꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯥꯗꯨ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄ ꯈꯪꯍꯧꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯣꯏ ꯅꯤꯡꯗꯅ ꯄꯣꯝꯕꯤꯗꯨ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯠꯆꯤꯜꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯊꯤ ꯇꯥꯊꯤꯁꯨ ꯆꯩꯕꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯉꯥꯟꯕꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯑꯗꯨꯅ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯗꯨ ꯇꯥꯕ ꯉꯝꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯁꯥꯎꯅ ꯀꯥꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯣ, ꯏꯃꯥ ꯍꯣꯏꯗꯤ ꯅꯍꯥꯟꯈꯩ ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯝꯅ ꯂꯣꯏꯅꯕ ꯑꯣꯏꯔꯦ꯫ ꯑꯩ ꯂꯩꯔꯒ ꯍꯦꯛ ꯅꯨꯡꯁꯤꯕ ꯁꯥꯕ, ꯑꯗꯨꯒ ꯑꯩ ꯂꯩꯇ꯭ꯔꯒꯅ ꯅꯈꯣꯏꯅ ꯃꯥꯕꯨ ꯃꯤꯑꯣꯏꯅ ꯈꯟꯗꯕꯅꯦꯕ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯂꯥꯜꯂꯦ꯫ ꯏꯃꯥꯗꯤ ꯃꯥꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯛ ꯉꯥꯡꯕꯅꯤ꯫ ꯏꯃꯥ, ꯉꯁꯥꯏꯗꯒꯤ ꯀꯥꯗꯒꯤꯅꯦ ꯏꯃꯥꯅ ꯉꯥꯡꯂꯤ ꯄꯨꯝꯕꯗꯣ ꯑꯩꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯉꯁꯤ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯁꯨꯝꯅ ꯇꯧꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯂꯥꯎ, ꯀꯥꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯦꯝꯉꯥꯟꯕꯅ ꯄꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯃꯃꯧꯅ ꯂꯥꯏꯅ ꯁꯨꯝꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯣꯡꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯁꯤ ꯍꯥꯏꯔꯤꯅꯣ? ꯃꯃꯥ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯂꯥꯎ, ꯀꯥꯗ ꯈꯟꯅꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯕ ꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝꯉꯥꯟꯕꯅ ꯊꯕꯛ ꯆꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯃꯁꯥ ꯉꯝꯗꯕ ꯁꯥꯗꯨꯅ ꯄꯣꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥꯍꯣꯡꯕꯅ ꯊꯣꯡꯖꯥꯎ ꯑꯗꯨꯒ ꯃꯅꯤꯡꯊꯣꯡ ꯑꯗꯨꯒ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯄꯣꯝꯕꯤꯗꯤ ꯃꯅꯦꯝꯒ ꯃꯀꯨꯒꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯈꯪꯗꯕꯅ ꯇꯞꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯑꯩ ꯇꯞꯅ ꯄꯥꯏꯔꯧꯔꯦ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯝꯕꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯅꯦꯝꯒꯤ ꯃꯁꯥ ꯃꯎꯗꯨ ꯇꯞꯅ ꯇꯞꯅ ꯅꯝꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯍꯣꯡꯕꯁꯨ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯈꯥꯅ ꯄꯣꯝꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯝꯕꯤꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯊꯣꯛꯈ꯭ꯔꯒꯦ꯫ ꯅꯪ ꯀꯥꯏꯗ ꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯆꯥ ꯅꯨꯄꯥꯗ ꯄꯥꯎ ꯌꯥꯝꯅ ꯇꯝꯅꯤꯡꯂꯕꯗꯤ ꯉꯁꯤꯗꯤꯅꯦ ꯄꯥꯎ ꯇꯝꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯔꯗꯧꯅꯤ꯫ ꯏꯃꯥ, ꯑꯩ ꯃꯣꯏꯇꯥꯗ ꯀꯩꯁꯨ ꯇꯝꯈꯤꯕ ꯂꯩꯇꯦ꯫ ꯅꯆꯤꯟ ꯊꯤꯅꯨ, ꯅꯪꯅ ꯇꯝꯗꯅ ꯏꯆꯥ ꯅꯨꯄꯥꯅ ꯈꯪꯕ ꯍꯧꯅꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯅ ꯄꯣꯝꯕꯤꯒꯤ ꯃꯃꯥꯏ ꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯁꯝꯗꯨ ꯐꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯣꯝꯕꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯅꯦꯝꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯃꯥꯡꯊꯣꯡ ꯑꯗꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯅꯥꯍꯣꯡꯕꯅ ꯄꯣꯝꯕꯤꯒꯤ ꯂꯨꯁꯝꯗꯨ ꯂꯥꯛꯇꯅ ꯆꯤꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯏ ꯀꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯥꯛꯇꯅ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯦꯟꯒꯗꯕꯒꯤ ꯍꯣꯠꯅꯖꯕ ꯁꯥꯔꯤ꯫ ꯍꯩ ꯃꯃꯥ, ꯃꯁꯤ ꯃꯈꯣꯡ ꯃꯈꯨꯠꯁꯤ ꯄꯨꯟꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯆꯤꯟꯁꯦ ꯐꯤꯕꯨꯟ ꯅꯝꯁꯤꯜꯂꯨ꯫ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯄꯣꯝꯕꯤ ꯀꯞꯂꯗꯨꯅ ꯃꯅꯦꯝꯗ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯅ ꯃꯉꯛꯇꯣ ꯍꯥꯏꯔꯒ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯤꯕꯗꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯏꯆꯥ ꯅꯨꯄꯥꯗꯒꯁꯨ ꯄꯥꯎ ꯇꯝꯖꯕ ꯁꯥꯔꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯄꯣꯝꯕꯤ ꯃꯀꯨꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯃꯉꯛꯇꯨ ꯀꯟꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯁꯅꯥꯍꯣꯡꯕ ꯃꯇꯩ ꯃꯅꯥꯎꯗꯤ ꯃꯃꯧ ꯑꯗꯨꯒꯤ ꯎꯄꯥꯏ ꯂꯩꯖꯗ ꯃꯇꯧꯗꯨ ꯎꯔꯒ ꯄꯦꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯁꯅꯥꯍꯣꯡꯕꯅ ꯃꯃꯧ ꯅꯨꯄꯤ ꯄꯣꯝꯕꯤꯗꯨ ꯎꯇꯨꯞꯅ ꯊꯣꯝꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯧꯁꯤ ꯁꯤꯔꯕꯅꯤꯅ ꯏꯆꯥ ꯅꯨꯄꯥꯗꯗꯤ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯅꯤ? ꯃꯃꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯐꯨꯝꯖꯤꯜꯂꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯏꯕꯨꯡ ꯑꯃ ꯂꯥꯛꯂꯒ ꯃꯁꯛ ꯈꯪꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯥꯛꯂꯒ ꯃꯆꯥꯅꯤ ꯍꯥꯏꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔ ꯃꯆꯥꯗꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯥꯆꯤꯟ ꯑꯃꯗ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯃꯥꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯥꯛꯂꯒ
ꯃꯧꯒꯤ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯃꯧꯗꯣ ꯃꯈꯣꯏꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯃꯥꯗꯤ ꯃꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯁꯨ ꯀꯩꯒꯤ ꯃꯧ ꯑꯣꯏꯔꯕ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗ꯭ꯔꯅꯦ ꯍꯣꯅꯦ ꯃꯧꯅꯅꯦ ꯃꯃꯥ ꯃꯄꯥꯅꯦ ꯍꯥꯏꯕꯗꯨꯗ ꯀꯞꯂꯒ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯈꯣꯏꯅ ꯑꯣꯠꯄ ꯅꯩꯕꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯦꯛꯇ ꯍꯥꯏ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅꯁꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯍꯦꯛꯇ ꯄꯨꯅꯤ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤꯕꯅꯤ ꯏꯃꯥ ꯄꯣꯝꯕꯤꯅꯕꯨ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ꯭ꯔꯅꯦ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯊꯥꯖꯗꯦꯗ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯖꯅꯤ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯕꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯦꯟꯅ ꯂꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯗꯨ ꯀꯞꯁꯤꯟꯅꯔꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯕꯗꯨꯗ ꯃꯕꯨꯛꯇꯨ ꯈꯖꯤꯛ ꯑꯣꯜꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯣꯝꯕꯤꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯑꯁꯦꯡꯕꯗꯨꯁꯨ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 3-4 ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯄꯣꯝꯕꯤꯅ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯨ ꯌꯥꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯄꯥꯝꯖꯗꯨꯅ ꯂꯧꯔꯤꯕ ꯃꯃꯧ ꯑꯗꯨꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯎꯜꯂꯛꯄꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯃꯧ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯧ ꯑꯗꯨꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯔꯝꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯕꯨ ꯏꯃꯤꯠꯇ ꯏꯁꯨ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯗꯅ ꯁꯤꯕ ꯇꯥꯔꯗ꯭ꯔꯣ ꯃꯃꯥ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯣꯡꯗꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯁꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤ ꯋꯥꯔꯤꯁꯤ ꯅꯃꯧ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅꯤꯅ ꯈꯜꯂꯤ ꯍꯩ ꯃꯃꯥ ꯋꯥꯐꯝꯗꯨ ꯑꯅꯤꯔꯛ ꯁꯨꯅꯅꯦ ꯃꯗꯨ ꯄꯟꯒꯅꯣ ꯃꯗꯨ ꯅꯪ ꯑꯩ ꯅꯠꯇꯅ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯕ ꯌꯥꯎ ꯋꯥ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯍꯣꯡꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ ꯁꯅꯥꯍꯣꯡꯕꯒꯤ ꯅꯨꯄꯤꯁꯨ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟ ꯂꯩꯅꯕ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯈꯣꯏꯅ ꯐꯪꯂꯤꯕ ꯃꯍꯩꯁꯤ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯗꯨꯒꯤꯅ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯟꯅ ꯇꯥꯔꯤꯕ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨ ꯃꯃꯥ ꯃꯄꯥꯗꯗꯤ ꯀꯩꯁꯨ ꯍꯪꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯅꯕ ꯍꯪꯒꯠꯆꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯍꯥꯠꯈꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯃꯥꯂꯦꯝꯉꯥꯟꯕ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯐꯝꯗꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯃꯥ ꯃꯄꯥꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯒ ꯃꯃꯧꯒꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗ ꯁꯅꯥꯍꯣꯡꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯤ ꯉꯛꯄꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅꯤ ꯈꯟꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝꯗꯨꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯅꯥꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯌꯥꯎꯗ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ